Real voice ta adom bu amukana taram na oxin jabaga loinana maruoiba pau khara lomin asi. Russia mati Ukraine ki lan numit chahum ko humpu phare numit mangani ta mangai re chahi phagadaba no mata leptana chatharak liba lan ne. Bakhmutta lan thengnari ba Ukraine ki sipai singna khuchu khulai kharga pirakna ba taksil lakli. Amrom the Western Power Sing German ki Munich ta numit humni ki conference ama pangthokre karam tausi chathari ba situation asida haiduna ngarangi pau ama White House tagi thoraki madudi Russia ki mercenary Wagner loop adudagi mioi lising kontra haujuk pau da Ukraine the casualty oikre amor of the President Zelensky na Western Alliance sing da yamna kan haijarakli khuchu khulai supply yanghan biu natrabadi Russia ki khutta sanapot oikragani mahakna masi masu haiki Putin lepalairoi Ukraine na aroibu oiroi Ukraine ngamlaga atai leibak ta tainar sini Russia na hai US directly lana sida join oiri haibi yari nahar Munich to phamkiba wada France ki Emmanuel Macron na haiki Western sing hojik ki phiba masida Ukraine da kuchukulai pi da bayadi maramdi Moscow ga wa lona ba yabagi mong leiti Ghana ki footballer Christian Atsu chahi kunthama thoi gi mini Turkey gi yoharata building namduna si kiramle mana lairamba building ado 12 story building ni 6th February dagi thiba phangdabani player ase adubu asiba hakchang oina phanglure Atsu Premier League player oirambani haujikna Turkey Hatayspor club ta join tawduna sadarami adubu handak chatkre handaki earthquake asigi matungda contractor kaya tang Turkey government na arrest tawkre haujik phawad sibagi masing lising nipu humdoi sure helakini haina thajanari handaki yohara asida laibak phana hinghoba kaya gi pukning nungsiba wari kaya su thorakli Family amagi hekta pokpa angang amate hinghoba yauri pikliba machena mawpwa bu konduna lairamba thengnaki aduga ngasi numit tara humdoini surabadasu akai atoi marakta hinglamba mioi kaya thengnakhre amoromda Syria da sikhiba migi masing hoju phawda lising manga henkhre Japan na hai ekhoi gi yamna maru oiraba exclusive economic zone yauna North Korea na ICBM class ki missile ama kablakre South Korea amadi Japan ki official sing phongturakpani missile ado Japan ki maru oiba samudra nak yorakhibani East Japan romda North Korea dagi 900 km lapna pairakhi missile ase North Korea na US amadi South Korea karigumba military advancement amadi drill gi waka phambagi tanarabati hekta makoi test tawthoki thodok asibu Japan yamna kanna protest tawri masi henjin bathabakni international rule kaya thawoidabani amaro da Pakistan di economic phibam phattaba asina maram oiraga makoi ge nagarik sing maruina pakhang sing lairik hairaba sing leibak thadoktuna atai country sing de chatpagi queue de lepnari hairi leibak asigi lairik laisu hairaba engineer doctor kaya leibak thadoktuna chatkrabadi leibak karam tawhoni haibagi tension amaga amuk chansilakli Pakistan ki economic phabagi way thoina udri maram sing asina khongthang ase makoi gi youngsters sing sina thangalakpani amarom di Imran Khan gi loop na amuk laurakle 22nd February dagi jail da hapu haibagi andolon paikhatlagani amarom da Australia da leib Hindu mandir ama ni da su khangda misak kharana phone tawsilaktuna kok yamna sahalli hairi phone tawrakli ba kanglup ado Khalistan kanglup ni hairi Australia da leib Hindu mandir sing da tamnabagi wari handak khara oiri NATO countries singi manungda Turkey amadi Hungary natana atai singna green light pithokre Finland bu NATO da pusin bada yanare haibagi Finland gi defense minister na ngasi haiki aikhoi na Sweden bu ngai dana NATO da changlagani Sweden su changbagi ready da almost ni adubu Turkey na thattuna thambani Turkey na Sweden bu thatpagi maruiba maram singi manungda amadi Kurdish kanglup khara Turkey dagi Sweden da exiled oiduna laikri makoi bu sinnaw makoi gi maram na Turkey da matang matam da disturb ohelisini maramasi na Turkey ni Sweden da support tawdabani adubu Turkey gi wapom se Sweden le yate ngasi gi wina matang asida tension jare so thanks for watching